अहानबद मरोइब पाउ Manipur Human Rights Commission के Acting Chairperson Kangjam Khagendrana Home दा लैरिबा अंगांग सिंगी livelihood का मरी लैनबा policy सेमबगे तंगाई फदबा लै हाइख्रे Krumjari Am-Istv की Manipuri पाउ मित्यंग ताबिरिबु सिंगबो तारामना ओक्चरी पाउ संदोंग पिजरी Manipur Human Rights Commission के Acting Chairperson Kangjam Khagendrana Home दा लैरिबा अंगांग सिंगी livelihood का मरी लैनबा policy सेमबगे तंगाई फदबा लै हाइना फोंगदोख्रे ngasi Manipur Human Rights Commission के Acting Chairperson Sri Kangjam Khagendra Singhna Luchingba Kangbu amana Imphal East District के मनुंग चनबदा लैबा Children Home ahum दा चतुना मफम अदुगी फिबम यंगसिनखिबगा मरी लैनना policy asi सेमबगे तंगाई फदबा लैबगी मतंगदा फोंगदोखिबनी हाइरे Kongsat aduda MD Jur Rahman MCS Under Secretary MHRC Konjengbam Anita DCPO Imphal East Haubam Rosita IAS Secretary MHRC Sanjay Rani Mangsa Tabam PO CPS SCPS Ayam Suras SDC BO Imphal East Inspector Lokendro Khaidem MHRC Official Singsu Sarukyake Kongsat aduna Human Empowerment for Social Integration HESI Kurai Nandabam Lekai Laiba Society for Progressive Development SPD Kurai Tungam Lekai Laiba Amasung Chanura Lekol Universal Caring Mission UNRC Afil Kurai Chairentong Werangkampu Laiba The Chatuna Children Home Singi Staff Amasung Angang Singawari Watai Sanaki Hari Acting Chairperson Sri Kangjam Khagendra Singhna Home the Laiba Chahi Tara Nepal Dagi Kun Manga Faubugi Manung the Laiba Angang Singi Chahi Matam Asi Punsigi Yam Namaru Oiba Tankak Amani Makoige Livelihood na Chingba Singi Yanglaga Government na Police Masemagi Matautaba Laibagi Matangda Fongdoki Loinana angang singi welfare amadi fitness ki damag district administration social welfare health education atay department singna su thabak paikat pada thaudang chawna lay haina phongdoke MD Jur Rahman Under Secretary cum Assistant Registrar Manipur Human Rights Commission ki General Aman Haide Senior Citizens Forum Mayang Imphal gi chahi ama mapung pharak pagi ahanba mapo kumon thoram Mayang Imphal dalaiba Manipur Valley Academy gi auditorium hall da pangthokre thoram aduda Manipur Human Rights Commission gi former chairperson Khaidem Mani retired IAS officer RK Nimai Senior Citizens Forum Mayang Imphal gi vice chairman Tej Modhu Singh secretary L Ibom Cha Sharma chairman Dr Sage Tombe Singh amadi forum asigi member sing su saruk yake lising amaga chanipal barfudara mathoi Thokiba Anglo Manipuri War amadi lesing amaga chamapal kuntra mapal gi nupilalda mayang Imphal dagi lanfamda sarukya kiba miyoi sing mangagi imung manungda achamba khudol potpidunai kai khumnabot ke foundation day aduga mari leinana mayang Imphal AC amadi masiga thangna na lairiba khulsing dagi forum gi anopa member kaya enrollment tauke loinana L Ibom Sa Sharma na iba the bird's eye view of mayang Imphal lairik amasu fongke senior citizen sing asina laiba ki uiba thabak thoramda achoba thodang lobayai matam sangna experience leiraklaba pukning wakhal sing mayam ama thengnarakle aduna afaba phataba khangle aduna aranba tawbasing wa haiba ngamliba se senior citizen ama oibagini haina Khaidem Mani na phongdoke civil society mayam na lo yaba pension na lo yaba doctor sing na lo yaba adi chhatru sing na lo sing na ni man na ki ton ro le si manga senior citizen forum di lo si sawe khoi di Channel City and the only option Tona, as I know, Lan there, and Sundrani Pandi, because I'm not talking with you, and they cut the bum, I'm not talking with you. That was a total experience some of the year. Central Agricultural University Lamphelpat के Directorate of Extension Education na Manipuri Kisan Sangha Manipur Pranta amadi ICAR ge Indian Institute of Oilseeds Research Hyderabad ka khutsamnarga Integrated Farming System and Oilseeds Production haiba thimda nomagi oiba awareness cum training program ama Bisnupur District ke Oinam Kendra ge manungchana laiba Hainobok Awang Community Hall da pangthokre hariba awareness cum training program aduda yenau lising ama ka chamanga taruk sprayer pump taruk
बायोफर्टिलाइजर बोतल तरामाथोई अमदी कोरिएंडर मरु केजी कुनसु लौमिसिंगदा यंथोखे थौरम अदुदा ऑर्गेनाइजिंग सेक्रेटरी ऑल इंडिया भारतीय किसान संघ दिनेश कुलकर्णी वाइस चांसलर CAU इम्फाल अनुपम मिश्रा ईस्टर्न एंड नॉर्थ ईस्ट ऑर्गेनाइजिंग सेक्रेटरी भारतीय किसान संघ श्रीनिवास झा प्रेसिडेंट भारतीय किसान संघ मणिपुर प्रांत एंड इंदुभूषण सिंह डिन एंड DI CAU इम्फाल प्रोफेसर इंदिरा सरांगथेम अमदी डायरेक्टोरेट ऑफ एक्सटेंशन एजुकेशन CAU प्रोफेसर PH रंजित शर्मा सरुक्याखे थौरम अदुगा मरी लेनना दिनेश कुलकर्णीना हाइखिबदा मणिपुर असि एग्रीकल्चर की पोथोक मरांग कायना पुथोकपा याबा लमदम अमने पोथोक मरांग कायना पुथोकतुना मिपाल तांगदबा लमदम अमा ओइनबा होटनबदा लौमिसिंगी थौदांग यामना चावी मरम असिना ngasi अखोइना यंथोकलिबा पोटलमसिंग असे मफम अमदी मरम चाना सिजिनरगा पोथोक मरांग कायना पुथोकनबा होनसी हाइखे किसानों के द्वारा चलने वाला संगठन यह पूरे देश भर में काम करता है। लगभग 45-46 इयर्स हो गए हैं किसान संघ इस प्रकार का काम कर रहा है कि किसानों का उत्थान होना चाहिए, किसानों का भला होना चाहिए, किसानों की प्रगति होनी चाहिए, किसानों की संपन्नता बढ़नी चाहिए। इसीलिए ही किसान संघ काम करता है। मगर इस प्रकार का संपन्नता होना है, इस प्रकार का उत्थान होना है तो उसके लिए हमको एकत्रित आकर प्रयास करना पड़ता है। CAU इम्फाल के वाइस चांसलर डॉक्टर अनुपम मिश्रा ने मखातान हाकिबदा भारतीय किसान संघना इंडिया दा लौमी सिंगिदमक लौरिबा थौदांग असे अखोइ खुदिंगमकना पुकनिंग थौगतले मणिपुरदसु मणिपुर प्रांतना सिंदुना मफम असिदा लौमी सिंगिदमक खंदुना पांगथोकलिबा ट्रेनिंग प्रोग्राम असिदा सरुक्यारिबा लौमी सिंगिदमक लौलोकपा लोइरबा मतुंगदा हांगदुना लैगदबा लौफम सिंगदा मना मसिंग मरु ओइना हंगाम थादुना थाव मरांग कायना पुथोकनबा अचंगबा पोटलम खुदिंगमक सोइदना Piragani haina makatana haike. Provide the seed for mustard crop in this season, and also we can arrange some training program for the farmers of this developed village regarding the production technology of different crop or what are the entrepreneurship we can develop in this village. There is a lot of scope in mustard crop only. We can provide the honey bee. We can also produce the honey through our mustard crop. As well as we are also going to provide some oil expeller machine. Paugi marathana tin break amatang nominase. Shija Breast and Thyroid Clinic, Shija Hospitals na lagliba August ki tarik kun mga dagi kontra faubo free breast and thyroid cancer screening camp ama pangthok chagadori. Mammogram ama sung mari leina ba investigation da 20% concession loina na procedures da 15% concession gi kudong chaba pizari. Breast and thyroid ka mari leina ba hakchang gi nuai taba leibiragadi kudong chaba silaw biho akupa marol di damag Shija Hospitals sa pau pobiro. Honglakliba punsigi lambi sida araiba chaba yaba makai sasinari. aduna hidak langthak kayama sadaba yarakte sasil liba singduna adom gi liver da kayam sokhali khangbibra liver nabu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu kumen senghal lakti kuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Tada Hindi magkigano Alam mo tamo Sige yung se, next time, tinacheksin na lang sila katamro ba ni Ned? Tadarang se, juhar habaga am takidar bo. Asum na, mayam na machalibog na option lugum. Masige yung masilog, asoyan ang koka da batagi. Next time, tinangap seli. Next time, juhar habaga yung laptop na nabasim ba ni? Zarman technology siya naman na concrete katok na tinago matamda. Kapamul ang magpihan na hanggang adali. TMT, strength is in the quick. Matamgi nungsit nungsa amadi ayinga sana maram moiraga lok tungba amadi kubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Break itungda taram nokchari makhataba pau pizari Manipur ge MP Laisemba Sana Jawba amadi Bidya Bharati Siksa Vikas Samiti Manipur anina puna khutsamnaraga numithumni chupna chathagadaba Sangsad Khel Mahotsav lising ani kun mga ngasi dagi Palace Compound leba Bal Bidya Mandir da hodokre Chawkhatpa Society ma ohena ba tunggi yumbi oigadori banaha singna masamo faba afaba wakalol khanba ngamhanba amadi thaksi khasi lehen bachangi mapangal kanba amadi Fit India ama ohenbada puna thodang nominaba matam oiri haina MP Laisemba Sana Jawba
Jaubun Haikre. Hockey Masanada Singtanariba Lunana Patma Bhusan Awadi Major Dan Chan gi Chamag Kulak Suba Mapokumon Gamari Lenana Laibak Pumbagi Oinangasi National Sports Day Haina Palantoriba Sigi Saruk Oina Laibak Pumbagi Oina MP Singi Mityang Makhada Sangsat Khel Mahotsab Pangthokliba Sigi Manungchana Balbidya Mandirda Numitumnegi Sports Event Asi Pangthokpani MP Lesimba Sana Jaubun Makatana Sangsat Khel Mahotsab Asigi Manungchana Prime Minister Narendra Modi na Laibak Asida Laiba Mipum Khudingmakpu Masamo Faba Afaba Wakalwal Khanba Laibak Asigi Chawkhat Thorangda Mapungfana Saruk Yauba Citizen Amamam Oihenaba Pandam Thamli Aikoi Pumbana Haksang Faba Taksi Khasi Leba Citizen Amamam Oiduna Laibak Asina Kumza Lising Anini Futaret Fauba Mapungfana Chawkhatpa Biksit Bharat Misanda Mapungfana Saruk Yaminasi Haike Adaki Pangkaiba Ekoi Khel Mahotsav se masi maru thim bi kai haba matamda 1 ghanta khel ke maidan mein haba bharat leiba mipum khudumak every citizen of India halobe yai natraga naha oibe yai mase no magi manunda pung amatangdi kai thuaga ekoi salabunga mala haiba mala ngamba haloga gi mala ngomjaba naha oiga ngomjaba pung amatangdi sala khona bada mai onjalu masamu phaba healthy oiba Strong over Dumba, India, fit over India, Siambada, was Asoba, Hong Kong, Amani. BJP Manipur gi President A Sardana Laibak Asigi Prime Minister Narendra Modi gi meeting Makada Laibak Pumbagi Oinanga Sigi Numit National Sports Day Asida MP Kudingmakna Sangsat Khel Mahotsab Pangthok Handuna Laibak Asida Leriba Mipum Kudingmakpu Masamo Fana Lehana Bahonari Sana Khotnabada Mioi Amabu Masamo Fana Lehanbaga Loinana Junjak Kamhande Afaba Wakalol Khalhanduna Laibak Asigi Chawkhat Thorang Chawna Thodang Lawbangamale Manipur State Asida Laibak Asigi Oina Sana Khotnabagi Lamda Chawna Thodang Lauriba Ase Khangbiduna National Sports University Thambibane Laifam Lamdam Asida Ladiba Mipum Khudingmakna Tungi Yumbi Oigadoriba Naha Singbu mentally amadi physically fit oiba amadi Lamdam Asigi culture bu yokhatpa mioi ama ohense Biksit Bharat Abhiyan Chapchana Thodang Lohonse Hain Haike Sana Kotnaba Asigumba Sida Kwaidagi Hena Aikoina Maru Oina Lowa Dargar Oi Haidana Adugumba Bharat ki Pradhan Mantri na Hairiba Sanaba Sida Puming Chinchilaga Programa si Pangtok Pivani Bharat ki Pradhan Mantri ki Biksit Bharat Haiba Adugumba Bharat ama yana develop Tauraba country ama Puratnaba Hotnabada Sanaroi Singi Achowa Thodang ama Lai Haibase Utpi Bagi Adugumba Pangkak Aduni National Sports Day gi thoram ngasi Takmu Region Water Sports Complex ta District Youth Affairs and Sports Office Bisnupur District Rowing Association amadi Bisnupur District Canoeing amadi Kayaking Association ga puna khutsamna duna pangthokre Regional Water Sports ke sanaroi kyana National Sports Day gi pausel puba boat rally ama chatuna apunba water sports ki event tarani thoida athoi ehin sangdam nakhe District Youth Affairs and Sports Officer Bisnupur Hizam Hamzitna ngasi gi numit asi Major Dhyan Chan gi mapok numit ningsingduna Laibak Sinba Chungna Pangthokpa thoram oirabasu Manipur gumba sports ki industry ni hainariba state amadadi yamna maroiba numit amane hauzik laidiba water sports ki afaba sanaroi kaya asidagi hena amadi sanaroi puthokna bahotna bada hana leiramliba water sports ki complex asi semgatpa changi asigumba dilapidated condition amada laidiba complex asidage Manipur gi mingchat kaya purakliba ase hauzik laidiba fibam asidage khara hena miteng changduna infrastructure laidiba sing hena hapchinduna yengsilabadi outstanding oiba sanare kaya masing thingamdana puthokpa ngamgani haike Major Dhyan Chan gi mari lena na koi Bharat Pumba satari ba koi National Sports Day masta koi gi su kai phadama se koi tawum to pai koi gi adum ba instinct to ne koi uli se sira takmu gi water sports jaga lai ba rowing amadi ken kayaking gi jaga sida to jaga se state ki ori am kai phadama option am ta lai ka bai tare jaga am da ta to ya da ba adro masi pose mari lena ba authorities na mang di hona biraga lai he na masta okil thada biraga he hona biraga ni hai bagi khaja ba su lai jai koi isama ki oina su masta temkat laga bangang gi international level da ngang mayam sali national level da mayam sali kene na mapung phana buthokani hai do koi lai infrastructure mayam je samgat piraga jaga ji samgat piraga di kene mapung phaba chowa inot amang loina samgat badal koi state ki mai pok mangam jaga do soi oini hai bo phum thamjage
All Manipur Chess Association ki meeting makada Singzamai Assembly Constituency ki MLA Yumnam Khemsan sponsor tawduna Anirak Suba State Level Singzamai Assembly Constituency MLA Trophy Open Chess Trophy 2025 Service Recreation and Organization of the Youth Singzamai Thongam Lekai na senduna ngasidagi hawdokre hawdopagi tawram aduda Imphal Municipal Corporation ki Mayor L Lokesor Ward number 16 ki Corporator Thokchom Eliza amadi Service Recreation and Organizations of Youth ki President Ngairangbam Indra Kumar na President Member sing oituna sarukya ke tournament asida sanaroi marfudara humdoina category mari thokna khaidokuna lamba tauna gani thauramga mari lenena Ngairangbam Indra Kumar na hogolakliba chess po sanajaba pamba sanaroi singbu tungda afaba sanaroi amamam oinaba makhong somba oina kendragi MLA gi matenga loina pangthokpani haike Ibangang singsda makoibu club is side tege makhong sombo oina makoiga talent nama han to gumatamda akoina thudang macha am khatang jaba pung jaba si yam nungai jai akoibu support to biu maru oina honorable MLA Yumnam Khemsan na yam na chawba dai ta ma logi daga sigumba tournament na se pangtok sabang ki bani year sing na puninga dana international ge thak da yobong na ba akoina makhong kitang chom jaba se aso angam jawro su apigani Chat khiba tang kun mangada Imphal Jiri lambi ginungba yoramdaida gas bullet tanker ama accident thokpadagi lekhidraba huikap maning lekai dagi thaunauzam Damendragi imung manunggi awabada sarukya baga loinana MDA na selgi mateng pangkre kongsadatuda MDA gi President Saikom Babudon Advisor Samom Ganga Assistant General Secretary KH Sangicharan amadi atai thaupuba kyana sarukya ke General Secretary Sanjoy Khetri mayum na makhatana nongzu tha matam oibana driver sing National Highway asida Jen Tanabagi Tabak Tobigano, Masina Pam the Patokaya Toina Tokle, National Highway Ani Imphal Jiri Amadi, Dimapur Lambigi, Fibamka Hene Fatabana, Drivers Singi Mongfam Gumle, Marilena Basingna Highway Ani Asi Matam Gatuna Bamawangda Atubada, Samson Biu Amarumda, Lambi Asida Gari Tobiri by Chilina Singna, Garigumba accident Amatokpa Matamda, Hanna Yinglamdana Chatpa Tobigano, Ngakto Oirabasu, Mateng Tobiu, Masina Punsi Amabukan Bada Ajoba Mateng, Ogadoribani Hake. Bangal launa bana maram waraga thon ndo thodok kaya am thokre masugu maja amu handa tungda thokta nami damagda aina gari thobi de bisna hojing mafam dai na jane badi gari thobo matamda section na liri khorina aina aigi pabe panthungbam du yongna bagi damakta tam liri na phajana ing tamna gai thau hon janing bagi wakalon dindi aina phongtu saning idi amana national highway 37 boro national highway 2 boro nungju tha na maram waraga lambi phataba matam chana maintenance to bidam maram waraga sugumudusu gari gi ichinaw singi laibak thiba yaba driver ki punchi mango yaba mayam ma thok to de thoi masiju patamsana lambi singjibu khoi maintenance to biu haina mari lenaba authority jingi mafam da so ai mai puni jinjari Amarum da lekhidraba driver Damendragi loina bina mahak ki pekliba macha singi yenglaga mari lenaba singna angamba mateng pangbina bahaike Magi pusi naman matam sana lagi drama tundaran may sana sige ang binila makuhingan pa naman inamak ang amasangi matam mabom nagi matang kitang lininag iwan na masambi mata makuhin nagi matang karapang miyo. What's needed to realize oncology precision medicine globally haiba hiramasida Karkinos Manipur Cancer Care Institute na sinduna scientific program pangtokre Classic Grande the Pangtokpa Thoram Aduda Karkinos Manipur gi Director CEO Dr. Jes Moirangthem Amadi Manipur gi Tongan Ba Hospital Singi Cancer Research ki Dr. Singh Sarukya ke Macha Associates General Hospital Cancer Care gi Director Amadi Harvard Medical College ki Professor Dr. Kate Flaherty-na presentation pikhi Thoram Aduda Cancer Research Toriba Dr. Singha question and answer session pangtokhe Thobal District Olympic Association Sinduna District asig ahan boina pangthokadoriba District Olympic Games lisingani kunmanga kuntarip ke organizing committee semkraba matung games asibo masak thokna pangthokna bagi khananai na bahokre Thobal District asig tongan ba ground venue singda discipline kunda lakliba September kunmari dagi kunnipal fawba pangthokadaba games asigi matangda JEO John 3 Thobal gi conference holda DC Thobal hana kamai IAS na mayai tangbal loduna organizing committee subcommittee
amadi games asibu hena masak thokna pangthokpada mathau tawgadabasing gi oiba mifam ama phamkre mifam aduda district asigi district level sports association singi luchingbasing senior sports sympathizers sing social organization gi luchingbasing institution organization singi head sing district administration singi makhada leiba dielo kayana sarukya ke game asi mapung fana amadi effective oina pangthok naba game asi da mathau tawgadaba singi mathau sing khangmina kre event sing pangthok nabagi damakta district asigi tongan tongan ba afam sing su lab kre mega event asi Manipur Olympics Association gi guidance amadi advice makhada district administration ga punna tongan tongan ba educational institution government department organization NGO business fraternities amadi sports sympathizer loinana yasna chingba kayagi support makhada pangthokna ba pandam thamle chawrakna participant lising ani romna game aseda sarukya aduna competition sing pangthokani haili loislakpada maroy ba paw amukana pizari Manipur Human Rights Commission ge acting chairperson Kangjam Khagendrana home da leriba angang singi livelihood ka mari leina ba policy sembage tangai fadaba lei haikre Hauzik phawge na Am-Istv na sandok chaba Manipuri paw matang sa losinjare medeng tabri ba pumna makpo amuka hana khurumjare